ꯃꯅꯤꯄꯨꯔꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯐꯨꯔꯨꯞ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟꯒ ꯂꯣꯏꯅꯅ ꯃꯦꯔꯥ ꯍꯥꯎ ꯆꯣꯡꯕꯒꯤ ꯊꯧꯔꯝ ꯁꯅꯥ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯍꯧꯗꯣꯛꯇꯨꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯉꯥꯛꯅ ꯌꯨ ꯌꯣꯟꯕ ꯑꯃꯗꯤ ꯌꯨ ꯁꯨꯡꯕꯒꯤ ꯑꯌꯥꯕ ꯄꯤꯈꯤꯕ ꯋꯥꯔꯦꯞ ꯍꯟꯗꯣꯛꯎ ꯍꯥꯏꯅ ꯇꯛꯁꯤꯟꯗꯨꯅ ꯉꯁꯤꯁꯨ ꯅꯣꯡꯃꯩꯕꯨꯡ ꯑꯌꯥꯡꯄꯜꯂꯤꯗ ꯀꯗꯥꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ खुरुमजरी नुंथिलगी पोनी न्यूज में ताबीरबा मयाम पुमनमकु विद्यालक्ष्मी तराम ओक्चरी हौजी पाव संदोन पिजरी। मणिपुर की पुवारीदा सागोनरिबा चही लिसिंग अनि हेलबा इबुदौ नोंगदा लायन पाखंबगी मतमदगी पांगथोक्तुना लाक्लबा अमत ओइबगी कुमहै मेरा हाउ चोंगबा हौजिकी मिरोलना हेन लुमना लौबा अमा चंगी अमदी लमदम असिगी मियाम हुपना सरुक यादुना पांगथोक्पा तंगाई फदबनी हाइना मणिपुर की इनिंगथौ मैदिंगु लैसेंबा सनाजाउबना फोंदोखरे। वाफम असि ngasi मैहौरोलदगी लेरक्लबा चिंगमी तमीगी नुंगसिबगी मरी अदु नौहौनना निंगसिंगहनबा नुमित अमा ओइरिबा अमदी मणिपुरदा खुंदारिबा फुरुप सिंगी यामना सेंगलबा कुमहै अमा ओइरिबा मेरा हाउ चोंगबा नुमित का मरी लेनना मैदिंगु लैसेंबा सनाजाउबना सना कोनुंगदगी कंगला तमना मणिपुरदा खुंदारिबा फुरुप सिंगी निंगथौ सिंगा लोइनना नाटकी ओइबा खोंगचट अमा चत्तुना हौदोकपगी थौरम अदुदा फोंदोखिबनी। थौरम अदुदा मणिपुरदा पुन्ना खुंदामिनरिबा चिंगमी तमी अमतनी हाइबगी वाखंदा मागी ओइबा नाटकी फिजोल लैतिंगदुना अमतो ओइबगी वाखल लोंदा मयाम पुन्ना सरुक याखिबगा लोइनना मणिपुरदा खुंदारिबा फुरुप सिंगी निंगथौ अमदी मियामना सरुक यादुना कंगलादा लैरिबा लाइफम सिंगदा लाई खुरमखिबगा लोइनना लेबाक असिगी निंगथौ मैदिंगु लैसेंबा सना जाउबना कंगला मेन सुरुंगदा मेरा वा युंगखी अमदी मेरा थाउमै थानखी। थौरम अदुगी सरुक अमा ओइना मेरा मेन तोंखिबगा लोइनना येंखोंगसु तमखी। थौरम अदुगा मरी लेनना लैसेंबा सना जाउबना मखा तारदुना हाई अमतो ओइबगी लिपुन सागतुना मणिपुरदा खुंदामिनरिबा फुरुप खुदिंगमग इटिल इनाउनी हाइबगी पाउजेल पीरिबा कुमहै असिना लाक्पदा लमदम असिदा हेन नुंगाइबा मरा चेतपा अमदी नुंगसी चानना हिंगबा लमदम अमा ओइरसनु हाइना पाउजेल पीखिबगा लोइनना लेंगाक असिना कुमहै असिबु मपुंग फानबा होटनबदा लौरिबा थौदांग सिंगबुसु थागतपा फोंदोखि। नाकल अमरोमदा स्टेट लेवल ऑर्गेनाइजिंग कमिटी ऑफ मेरा हाउ चोंगबा नसु सिंधुना कंगलादा कैबिनेट मिनिस्टर अमरी एमएलए सिंह याउना स्टेट की थाकता मेरा हाउ चोंगबगी थौरमसु पांगथोखि। Besok bersama jawabna tangla khoksa lakbadonga maidan bapaicho pure ningtau bongbok tara thamnai wisi sini ningtau amadi lebak dia bayap oi bang tung thangduna ningtau thogan thamjenda 여러분 제목이다. 어디 거기 대충 빠르신 게. Common customer festival
नुआइरबा चिंगी तमिगी मचिम मनाव बगी कुमय सर लाखसिदा नमस्ते लगिबा तोंगान बा कांग सब पुनः मक्सा मसी कोई मसीदा कोई शांति में लेमिनाबा सिंगना नुआया सला पुनः यूनिटी लव पीस prosperity do ko isu honorable chief minister Sri N Birela mana libak si chief minister la ko degi di kumaya se ti dana am na mo maning ta na sing si jabada ai honorable chief minister ko aga to ngamde ado isu ma kumaya si ko mi thana lagi ba makai ko mai sen sen jena kajana sen na ngam ta ni se mo ko no pakam ko isu no Lengak na yu yod ma amadi yu sung bagi ayaba pikiba warep handa uhai bagi dabi tauraduna ngasi nomaybong ayang palida kadana sinduna mafam adugi mayra paibi singa loinana wakat mifam amafam kre wakat mifam aduda saru yakiba nomaybong ayang pali apunba mayra paibi lufki secretary nongthomba medha na fongdokibada handak lengak na yu legalize taurakliba asi yaningde masi handokpiyu haiduna wakat mifam asi fambani mahak na makataraduna afaba yu haiba asi karino madu thaklabadi liver cirrhosis nararoi dara hain hangki lengang na asu kuiba matam asida yu thingle haiba asi cheda khata thingba oiramle haina su fongdoki lengang na yu thinge haina buk thinglabadi yamna laina thingba ngamgani yu legalize tawrakpa asina nupa sing yu thakpa hengatlakle mera paibi ima ibel sing na asu kuiba matam asida yu thingduna lakliba asida lengak asina yu yonba amadi thakpa yahalakpa asi yabang amloy amadi lengak na lamdam asida leiba organizations amasung CSO sing amata tanaramdana khongthang asi lakhalakpa asi yaningde maram aduna khongthang asi handokpiu haina fongdoki Nisha saba nisha yonba haiba simbaktabu afaba kari leibage yu afabana karino yu afaba thaaga mangonda thaiba miduda liver cirrhosis naroi haibagi khudam changdam leibra pasisu aikhoina khangninge matam ke adegi nisha thingaga lai hai thingiba nisha do chedo oina thingba oirame sarkar Kasengna haragadi makoina thinge haina kharlagadi fajana thingbada yoliba nisha singasi karisu nate adubo nahan legalize tawre haina laukthokpa numittu dagi aikhoigi nupa singse yu thakpa aduki matik hengatle loinana nupi machabu yauna ahing din khaktana yu thakpa hengatle masi yengbada mamamu oina aduki matik thamoi sok Fayeng Gram Panchayat na senduna ipa soraren ginong na saba siri gilambi ngasi sangakre sangabagi thoram aduda Social Welfare Minister Haikam Dingo Fayeng GP gi Pradan Angom Samasaki Harang Block ki BDOP Yaitongba Khungi Khulakpa Toyai Amadi Lai Committee gi mioi singna saruk yakhi thoram aduda mari leinana Minister S Dingo na hai State Finance ki senthang makada Fayeng GP ka khusam naduna ngasi gi stair asi sabani Chief Minister gi mieng makada lamdam asigi laifam lensing kannaba khongthang kaya lokhatli ecosystem asi kannaba honabada fayengi miyamda lawriba thaudang umang asi sengatnaba honabada miyamna daita lokhiba ngasidi carbon positive oiba lamdam amani haibasi rekota leire haiki mahangna makata na hai fayeng asi atopa district ka thangnaba border oibana land gi dispute toina thoi maram aduna Chief Minister ga unaduna wafam asi loisina ba honaragani Jahi hufu hena ngaktuna thamlakpa Fayengi Forest Community Reserve Forest onthoknaba honagani haina thajaba piki Hojik leiba khoi umang ase masi yargadi khoi community reserve forest ta onthokpiu haina masi khoi haijabani adu ai honorable minister khoi forest kasu hana mamangdagi hainer gasu lei hana oramba adu ani suba khoi gi honorable minister tamo bisojit kasu khoi masigi rasim bi yamna maram saba ali chai humbu hena khoi leiba community sina paingi community sina reserve to ga lakni na selaga masdida amata pakataga yamna fajaba moda na selaga lakni masigi community reserve forest oin ba se maram chai habes man tapi usu leirabani aduna athubu matamda khoi ro chimi se nana basilla khaba thabu oina khoi pa konthok naba thabu oina pakhat nana ba khoi hona jagi haidane mana
Fiction and Poetry Club Manipur amadi JN Manipur Dance Academy anina punna khusamnaduna Manipuri Sairengi numit lising ani kunithoi pangthokre JN Manipur Dance Academy gi auditorium hall na pangthokpa Saireng changdamnaba hogdokpagi thoramda MLA Suras Kumar Okram Dr. Haisna Budi Chandra President Fiction and Poetry Club Khetri Mayum Subadani President Laikoi amadi tongan be school singi maheroi kayana saryaki Tharam aduda wangang laduna khangabo ACG MLA Suras Kumar Okram na hai ngasi ekhoi gi khutta mobile paire khudimak yengba yare haiduna literature na theiduna thamba kaidonungda yaroi literature na society adugi chakhot pagi khal ongadori bani maram aduna literature chakhot handaba yade masi chakhot hanabagi dama ngasi gi youth sing satra sing na daita lobiyu faurable literature ibiramba oja kaya dagi hena fawba myoi kaya thola ko haina phangdokhi literature से नाकम इम्पोर्ट हो सकता है कोई literature institute literature issue club में हम सिंसे क्या ना sophisticated है ना सफल अपनी मतुली ना अमुक है ना पगला कोई नहीं है अदना society में support पर society में reflection से literature की अचूबा मका बोली है ना है हम जब तक सोई में सुख जब वो वक्त नहीं अदना पगला दिवा जल सिंह इनाव सिंह जल सिंह साथी में हम ना कोई ना है backbone orang leho betul beli ima bilo diri lagi hena power lagi apa ini agak ngasi October 8 Pre-Park Progressive ki fingang lanmi lingkhat ki bagi nifu taruk suba kumona lakpada ningtam landa thawai na ponthapi krabapumna maki mafamda yawalgi ikai khumna bo ulakli amadi yaifa paujal pirakli loop asina thadrok pachero amada ningtam yawal tawriba aikhoina Indiana development tawbide haiba wafam thamjaningde maramdi development leitabadagi ningtam ihau hawrakhibanate chawkhat semgat tawbiganu haikibasu leite adubu Manipur bu chawkhat semgat lehandana Loichan oina thamnaba India gi launam tawba senmit amasung lenga ki thaurang kaya laiki haibadudi miyamda thamjari ahanba ubada fawkiba wakhan miengna matam chupagi asengba oigani haibanaba the first impression is the last impression adugumna listing ama chamapan nifumapan gi organization miyam gi lengak leiraba ningthauro lebaku patsi state da nothahan kiba permit system lokthokiba chawkhat semgat Kini haiduna first 5 year lising ama chamapan yankai matoi yankai tarukta season narakiba haikru manana yomba grow amagi sentang kharaduna takliba wafam di Indiana Manipur bu matam chupagi loichan oina thamnabagi thaurang tokhi haibasini masina maram oiraga anti India gi iho asi thoki bani ithai veres na lising marifu hectares rongi lawfam manghan khiduna Jinjat ki pothokta mipan tang na thamli Delhi gi agent sing na development gi mingda mipan tang hanaba ngalingai dagi thaurang tawkhre haibasi asengba wafamni British na chingmi tammi khaina lenga khiba matau tamduna Indiana su chingmi lal hoba singi pendabasi tammi sing da su tammi sing bani haina lana uhanaba hills and plains ani thoknaba article 371C maru hunki haujisu nagala hobagi waroishin thibada tammi singi pukning mipai hali education bulana yonbagi potlam community amagumna sendong taning ba ina khunba singi kaithel pot olakli imung manungda ahal laman singna angang singda chana loncha thaksi khasi takpi tambigada ba nakan singduda haujikti school education na loina lakthukre drug ki pakta tauthariba lamhenba naha kaya tholali basi family and school education Chungsan nagadabani Manipur State Assembly na Kunipal September listing ama chamapan ni fumapanda merger agreement adu condemn tawki yawoloi ekhoisu condemn tawraga lakli niyam nasu listing ama chamapan marifutara humdoi amasung listing ama chamapan marifutara tarukta illegal merger agreement ni haina warip lokre makhata na Manipur State Council amanasu London da international media singi ming mangda kunmapan October Listing ani tara mapanda independence of Manipur lakthoki basu laikre political gi oiba warep singsna taklibadi Manipur ga India ga karamba maungda mari thampam thokke haibaduni mikhal mai paklabadi miyamgi mihutni haijariba singnasu chahi humfutara humdoi mapung faraba political conflict asigi haurafam maru khangfam thokpani surrender drama utpa India gi mayokta leiba mioyam selaktre haina badudi Delhi gi manglanda mangak naba wangangni democracy gi
Laisangni hainariba Legislative Assembly bu leipung famfam olaktringaida Indiana khudol tamnakhiba loishanba waraba thodok wathok jinjak mipan tang haliba project sing mahei tambagi lamda soiriba singsi wakhal khanthabam thokle lengak liba sing na ngai haki ningak pada miyamgi kana bapiba manghaliba thorang singda miyamna henjanna thajaba thambiganu haina chero asina makha tarakli pawgi marthana tema break matang longminasi Aiko, asuk tiang abji pok kai chalui na. Tacho, langbal bekel chalubani. Mitom mian jajing na koi wapang masiba juar mela do ngani na. अदुगुम मेला दुना तिये ताचो सिदे येलोमी एकोइना छिनजबा इरमदम सिगी सेबि लोंदसु याम कानागदबा अदुगुम लंगमन कैथिने ताचो काइदे मोइगी मैगदो लंगट्रक लंगथालगा लंबिगदो लोरे ताचो खुफजमने ताचो लंगम कैथिने लेहोबा एकोइगी स्टॉल सिंगदा ताचो अदुदो लेहोबा पोचे योमदुदि काइदि सोय मार्केट उगे पंगदबा गातनीदा तया आइनि ngawjari ngasai foreign country singi stall singdo adune haba adudagi ngasai ne lepto yumne Yare sang. tacho asuk thenga pho kai chaluna tacho Langban ke thin chalu. Pithribi ki tongan ba country manga haibadi Thailand, Bangladesh, Afghanistan amadi Nepal ena na India gi tongan ba state kun gi stall sing handa ki langbal ke chel sida saru ya numidang ni matam da fazara ba mai gi komai loina na tongan ba entertainment program sing musical concert fashion show meet the star na sing ba thoram sing langbal ke chel lengbirak tuna mahok logi ho break matungna mayam botaran okchari hauji paum khapizari Forest Department na sinduna futara taret suba wildlife celebration lising ani kun ni thoi ngarang loi iroi stemba da pangthokri thorom aduda Forest Environment and Climate Change Minister TS Biswajit Hianglam AC MLA Yumnam Radeshyam Chief Conservator of Forest and Head of Forest Force of Manipur gi Principal Dr. Aditya Kumari Chief Conservator of Forest Manipur gi Additional Principal Soraifi Vasum Susar Yaki Handak chahi gi oina State Level Wildlife Protection Incentive Award lising ani kuni thoi asi lamdam sigi yamna naha oiba environmental activist Manikanta Motumda Minister TS Biswajit na khosinaki Tharom aduda atai atopa mana kaya marumsu yentokhi Water Resources Department and Relief and Disaster Management Minister Awangbao Newmaina Awangbao Newmai Special Scheme for Widower, Orphan and Disabled gi ahanba installment gi oina lupa lak mari lising yangkai gi senthang yangkai nitoi tamai Assembly Constituency da leiriba mapureiba lekhidraba nupi lekhidraba mama mapa leitraba amadi soinairaba beneficiary tahumrom da yenthokhrei scheme asigi manung channa tha khudingi lupa Chamanga asi beneficiary sing da tha ahum punsil laga beneficiary sing adugi account ta transfer tawani hairi Tharom aduda wangang laduna awangbong na phongdokhibada government na makhal kaya gi scheme kaya ama semli adubu scheme sing aduna mipung khudingda phanghanba ngamdabana mahaki thagi fangliba senthang dagina chada humfumanga asi miyam gi yaifanaba kathokjabani hairi Mahakna makha taraduna scheme asi haujik leiriba taranithoi suba Manipur Legislative Assembly tam asi loidariba fawba chathagani hairi mahakna haibada tangmai amadi tosem subdivision asi leiriba geographical location amadi anoba technology gi manga leitaba amadi setmilon gi fibam yamna sothaba atai atopa subdivision singdagi yamna sothare haina phongdokhi Ana layeng sang ningthina leitaba awareness watpa amadi chathok chasin gi khudong chaba leitaba maram oiraga constituency asina mapuroiba leitaba amadi soinairaba singi masing asi hengalakli haina so phongdokhi Manipur gi chingda khundariba ichil inau sing amadi Manipur gi apunba miyamda chada Marifutara mapandi dalit ni haina loba yare maramdi charingai thakningai leitaba mioi cha kaya lamdam sida nongma gi masing adum hengalakli haina All Manipur Dalit Development Association AMDDA gi President Dr. TM Rajan Ayangbana phongdokre wafam asi ngarang Tamenglong District ki manungchanba tangmai community hall da pangthokiba AMDDA gi Tamenglong District Branch Office hangdokpagi thauramda pangthokibani hamahakna makha taraduna lamdam sigi miyamna wari ba kaya asi
state amadi central government na ubiduna lamdam sigi dalit family singi chakthung khena ba thamdana fanghanbiu Bharat ki parliament da famliba MP singi manungda dalit kaya marum yauri lepak sigi dalit sing da piriba khudong chaba sing lamdam sigi ching amadi tamgi ichil inaw sing da chap manana chakthung fanghan gadabani amadi AMDDA gi kholauni haina fogdokhi mahakna makha taraduna lamdam asigi chingmi tami aikhoi punna nungshi chalana himinasi maduda ta lamdam asi chawkhatpa lamdam ama oraktuna malemda leiriba miyamgi mangda chawthokba hingba ngamgani hundaminariba furukki ichil naw singna mangda tariba afafata khudingmak mayong minabagi jiraba tanja adu lakle natragadi dalit singi nongmagi awaba mayok naragani haina fogdokhi Apunwa Fitness Center Gymna Sinduna Thangmaiban Cherau Chingda Cleanliness Program ama pangtokre Manipur gi miyamna khwaidagi kanaba ching ama oiba Cherau Ching hairaga khangnariba Thangmaiban Chingda masinduna leiba amot akai kaya Apunwa Fitness Center gi sanaroi singna sengdokpagi thabak chathakre tharom aduga mari leinana fitness asigi managing directory Y Hamlet na hai masamawu fana thamba matamda sajen tauba khakna yade akoibagi fibam lu nanba sumaruni maram asina masamau fanaba ching karakliba chingda karaklaba mafam asida masilamba kaya ama yaurami asigumba asi yariba makhai tobiganu fitness center asigi gymmer singna ngasi cherau chingi maton fawa kaduna amot akai kaya singdokpa plastic bottle kaya khungatpagi thabak adu chathakibani haiki hakchang phaba haktana yadamina luna musam daka wai adu mathang daka wai adu mathang idaso ko activities mayama group khoi group exercise adigi group activities mayam koi mathang dang tawsu leri adu ngasi gi social service si sing maton dagi koi makha bok koi tawjabni Tamenglong Battalion na Kunithoi sector Assam Rifles IGAR East ki makada Agniver amadi CAP F ki recruitment gi damak nupi amasung nupa candidate sing do eba pre-recruitment training amasilagani hairi Assam Rifles na Tamenglong gi mafam hanjan bada leiba naha singbu mathawna maring gel leinaba Rani Gaidin training camp asilak liba October 19 dagi November 5 fawba Tamenglong gi Assam Rifles battalion da pangthoklagani hairi training program asigi maru eba pandamdi lakadoriba army amasung CAPF recruitment asigi pangthokadoriba tongan ba test asida matik charaba candidate singbu test adugi chana kanglon singkhanganduna achumba maikaida lamjing nabani hairi amadi train tawraba Tamenglong gi naha sing adu nongmadi Indian army amasung Assam Rifles ki saruk ama orakadoribani hairi pangthokadoriba camp adu Pisaliba documents sing adu check tawraba matungda Assam Rifles ki medical staff amadi experience lairaba course sing na physical test skill test amadi medical examination satharaba matungda haugadori bani hairi training loiraba mioi sing na certificate sing su yenthokani hairi loisila padamaru eba paw amka hana pizari Furuk kayana saruk yaduna laison tinson galoinana mera hau chongbagi thauram sana konungda Ningthau Laisemba sana jawbona haudoktuna pangthokre Lengangna yuyonba amadi yusungbage ayaba pikiba warep hando uhaina taksinduna ngasizu nongmaibung ayang palida kadana khongjang tangsinkre Nungtilgi poni news miyang tabi ba mayam pumna mapu amukahana krumzari